ꯇꯥꯜꯂꯤꯅꯤ ꯄꯣꯄꯨꯂꯔꯤꯇꯤ ꯇꯥꯜꯂꯤꯅꯤ ꯈꯣꯠꯂꯤꯅꯦꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯇꯧꯕ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁꯝꯇꯥꯏꯝꯁ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩ ꯀꯩꯅꯣ ꯈꯪꯖꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯏꯊꯟꯇ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯁꯨꯝꯕꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯑꯁꯨꯝꯕꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔꯤꯇꯤ ꯇꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯄꯣꯄꯨꯂꯔꯤꯇꯤ ꯇꯥꯟꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯖꯈ꯭ꯔꯦ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯕꯁꯦ ꯑꯩ ꯎ ꯊꯥꯕ ꯈꯤꯇꯪ ꯅꯠꯇꯦ ꯑꯩꯒꯤ ꯐꯤꯂꯣꯁꯣꯐꯤꯗꯤ ꯈꯤꯇꯪ ꯃꯌꯥꯝꯒ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯎ ꯊꯥꯔꯒ ꯅꯦꯝ ꯄ꯭ꯂꯦꯠ ꯊꯦꯠꯂꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ರೆ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯐꯤꯂꯣꯁꯣꯐꯤꯁꯦ ꯈꯤꯇꯪ ꯃꯌꯥꯝꯒ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯌꯦ ꯑꯩꯅ ꯊꯥꯈꯤꯕ ꯎꯁꯤꯡ ꯑꯗꯣ ꯍꯤꯡꯉꯤꯕ꯭ꯔꯥ ꯆꯪꯉꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯔꯚꯦ ꯍꯧꯖꯤꯛꯃꯛꯁꯨ ꯁ꯭ꯇꯤꯜ ꯆꯠꯆꯔꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯗꯨꯒꯤ ꯑꯩ ꯄꯣꯄꯨꯂꯔꯤꯇꯤ ꯇꯥꯟꯕ ꯅꯠꯇꯦ ꯑꯩ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯆꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯒꯦ ꯑꯆꯨꯝꯕꯅꯤ ꯏꯅꯥꯎꯒꯤ ꯋꯥꯔꯣꯜ ꯃꯊꯪꯗ ꯏꯅꯥꯎ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯌꯨꯠ ꯑꯌꯥꯝꯕ ꯉꯥꯎꯁꯤꯟꯅꯕ ꯃꯤꯝꯁ ꯈꯔ ꯁꯦꯝꯕ ꯑꯗꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯇꯥꯏꯝ ꯄꯥꯁꯇ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯣꯏꯅ ꯎꯏꯌꯦ ꯑꯗꯨꯕꯨ ꯏꯅꯥꯎ ꯃꯥꯅꯤꯀꯥꯟꯗꯗꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤ ꯇꯨꯡꯒꯤ ꯌꯨꯠ ꯃꯌꯥꯝꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯩꯅꯣ ꯌꯨꯠ ꯑꯌꯥꯝꯕꯁꯦ ꯌꯥꯝ ꯑꯌꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯅꯁꯨ ꯑꯌꯥꯝꯕ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯦ ꯃꯇꯝꯒꯤ ꯚꯦꯂꯨ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯝꯒꯤ ꯚꯦꯂꯨ ꯈꯪꯗꯕ ꯃꯤꯑꯣꯏꯕꯒꯤ TPM ꯇꯥꯏꯝ ꯄ꯭लेꯁ ꯃꯦꯅꯔ ꯃꯐꯝ ꯃꯇꯝ ꯇꯥꯟꯖꯥꯁꯦ ꯈꯪꯉꯛꯇꯕꯗꯒꯤ ꯑꯌꯥꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯡꯉꯛꯅꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯃꯇꯝꯒꯤ ꯚꯦꯂꯨꯁꯦ ꯈꯪꯅ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯚꯦꯂꯨꯁꯦ ꯈꯪꯅꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯃꯛꯇ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯦꯌꯔ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯈꯤꯇꯪ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒꯨꯝꯕ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯀꯔꯤ ꯀꯔꯝꯍꯥꯏꯅ ꯂꯩꯒꯗꯒꯦ ꯃꯁꯤ ꯃꯇꯥꯡꯗꯀꯣ ꯃꯥꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯛꯇꯪ ꯅꯠꯇꯦꯕ ꯂꯥꯏꯁꯨꯗꯨꯅꯦꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯦꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯅꯪ ꯍꯣꯝꯋꯥꯔꯛ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯅꯪꯅ ꯀꯩ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯁꯦꯟꯅꯕꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯍꯥꯏꯗꯤ ꯐꯣꯟ ꯄꯥꯏꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯅꯤꯁꯥ ꯆꯥꯕ ꯉꯥꯛꯇꯅ ꯉꯥꯎꯁꯟꯅꯕ ꯑꯣꯏꯗ꯭ꯔꯦꯕ ꯐꯣꯟ ꯄꯥꯏꯔꯒ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡ ꯀꯩꯀꯥꯁꯦ ꯁꯤꯁꯨ ꯉꯥꯎꯁꯟꯅꯕ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯁꯨ ꯂꯥꯏꯅꯥ ꯃꯈꯜ ꯑꯃꯅꯦꯕ ꯅꯤꯁꯥ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯈꯤꯇꯪ ꯁꯦꯟꯅꯕꯤꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯍꯥ ꯑꯣꯏꯕ ꯀꯌꯥꯅꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯒꯗꯤ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄꯁꯤꯗꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯑꯃ ꯍꯤꯡꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯦꯕ ꯌꯥꯝꯅ ꯂꯨꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯑꯃ ꯍꯤꯡꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯆꯠꯄ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯂꯥꯏꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯆꯠꯄ ꯑꯣꯏꯇꯥꯔꯁꯨ ꯃꯥꯅ ꯀꯩꯒꯨꯝꯕ ꯊꯕꯛꯇꯣ ꯆꯨꯝꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯤꯗꯥ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯗꯣꯏꯅꯦꯕ ꯑꯩ ꯑꯃ ꯍꯤꯡꯉꯝꯃꯤ ꯍꯥꯏꯕꯁꯤ ꯀꯩꯅ ꯇꯥꯛꯀꯅꯤ ꯊꯕꯛꯇꯨꯅ ꯇꯥꯛꯇꯣꯏꯅꯦꯕ ꯉꯁꯤꯃ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯑꯗꯒꯤ ꯕꯤꯔ ꯇꯦꯀꯦꯟꯗ꯭ꯔꯖꯤ ꯉꯁꯤꯃꯛꯁꯨ ꯍꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯃꯣ ꯑꯐꯕ ꯈꯣꯡꯊꯥꯡꯗ ꯆꯠꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯩ ꯑꯗꯨꯒ ꯏꯅꯥꯎ ꯃꯅꯤꯀꯥꯟꯇꯅ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯆꯔꯨꯕ ꯀꯌꯥꯕꯨ ꯈꯪꯕꯤꯕ ꯑꯣꯏꯅ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯈ꯭ꯔꯕꯒꯦ ꯐꯪꯈꯤꯕ ꯂꯩꯔꯒꯗꯤ ꯀꯔꯝꯕ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕꯒꯦ ꯍꯥꯏꯕꯤꯌꯨ ꯑꯦꯋꯥꯔꯗꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ 9, 10, 10 ꯑꯗꯨꯃꯥꯏꯅ ꯐꯪꯉꯦ ꯑꯗꯣ ꯈꯔ ꯃꯈꯩ ꯌꯥꯝ ꯁꯥꯡꯉꯅꯤ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯄꯟꯖꯔꯒꯦ ꯌꯥꯝꯅ ꯐꯪꯈ꯭ꯔꯦꯀꯣ ꯌꯥꯝ ꯐꯪꯈ꯭ꯔꯦ ꯑꯗꯣ ꯈꯔ ꯃꯈꯩ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯇꯩ ꯅꯣꯡꯁꯥ ꯇꯥꯏꯇꯜ ꯐꯪꯖꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞꯅ ꯄꯤꯕ ꯑꯩꯈꯣꯏꯒꯤ appreciation certificate ꯐꯪꯖꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣꯒꯤ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯤꯟ ꯋꯥꯔꯤꯌꯔ ꯇꯥꯏꯇꯜ ꯐꯪꯖꯈ꯭ꯔꯦ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛ 9, 10, 11 ꯑꯗꯨꯃꯥꯏꯅ ꯁꯨꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯇꯥꯡ 35ꯁꯤꯗ ꯀꯩꯅꯣ ꯑꯦꯋꯥꯔꯗ ꯑꯃꯁꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯌꯥꯝꯅ ꯁꯤ ꯏꯅꯥꯎꯅ ꯇꯧꯔꯨꯕ ꯑꯐꯕ ꯁꯤꯟꯊꯥꯗꯣ ꯑꯗꯨꯕꯨ ꯈꯪꯕꯤꯕ ꯑꯣꯏꯅꯅꯦꯕ ꯑꯦꯋꯥꯔꯗ ꯐꯪꯉꯤꯁꯦ ꯆꯨꯝꯕ꯭ꯔꯥ